ꯂꯤꯄꯨꯟ ꯆꯦꯅꯦꯜꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯇꯔꯥꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯏꯔꯝꯗꯝꯒꯤ ꯑꯣꯏꯕ ꯐꯨꯡꯒꯥꯋꯥꯔꯤ ꯂꯣꯏꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯋꯥꯔꯤ ꯃꯆꯥ ꯀꯌꯥ ꯑꯃ ꯆꯦꯅꯦꯜ ꯑꯁꯤꯅ ꯃꯤꯌꯥꯝꯗ ꯂꯦꯞꯄ ꯂꯩꯇꯅ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯨꯡ ꯐꯥꯅꯕꯒꯤꯗꯃꯛꯇ ꯑꯗꯣꯝꯒꯤ ꯊꯧꯖꯥꯜ ꯅꯤꯖꯔꯤ꯫ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗ ꯂꯩꯕꯥꯛ ꯑꯃꯗ ꯅꯤꯡꯊꯧ ꯑꯃ ꯄꯥꯜꯂꯝꯃꯤ꯫ ꯃꯥꯒꯤ ꯌꯥꯝꯅ ꯊꯥꯖꯅ ꯊꯝꯖꯕ ꯁꯥꯃꯨ ꯀꯧꯕ ꯃꯅꯥꯏ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯁꯥꯃꯨ ꯅꯤꯡꯊꯧꯕꯨ ꯂꯥꯏꯃꯛꯅꯤ ꯈꯟꯗꯨꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯛꯇꯅ ꯊꯧꯒꯜ ꯇꯧꯖꯩ꯫ ꯀꯣꯅꯨꯡꯗ ꯂꯩꯗꯨꯅ ꯅꯤꯡꯊꯧꯕꯨ ꯄꯦꯟꯅꯅꯕ ꯊꯧꯒꯜ ꯇꯧꯔꯛꯄꯅ ꯃꯌꯨꯝꯗ ꯍꯟꯗꯕ ꯐꯅ ꯀꯨꯏꯁꯤꯜꯂꯛꯂꯝꯃꯤ꯫ ꯅꯣꯡꯃ ꯁꯥꯃꯨꯒꯤ ꯅꯨꯄꯤ ꯂꯥꯛꯇꯨꯅ ꯁꯥꯃꯨꯗ ꯍꯥꯏꯔꯛꯂꯝꯃꯤ, "ꯅꯪꯗꯤ ꯅꯌꯨꯝꯗ ꯁꯨꯡꯍꯟ ꯍꯜꯂꯛꯇꯅ ꯅꯤꯡꯊꯧ ꯈꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯀꯣꯅꯨꯡꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯂꯤ꯫ ꯆꯥꯕ ꯊꯛꯄ ꯃꯔꯥꯡ ꯀꯥꯏꯔꯕꯅꯤꯅ ꯌꯨꯝꯒꯤ ꯂꯩꯇ ꯂꯥꯏꯔꯁꯨ ꯋꯥꯈꯜ ꯆꯪꯈꯤꯔꯣꯏꯕ ꯅꯨꯄꯥ ꯅꯪꯗꯤ꯫ ꯅꯨꯄꯤ ꯑꯉꯥꯡ ꯀꯔꯝ ꯆꯥꯔꯝ ꯊꯛꯂꯝꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯁꯨꯡꯇꯧ ꯇꯧꯗꯅ ꯂꯥꯏꯔꯕꯤ ꯑꯩꯉꯣꯟꯗꯗ ꯁꯨꯝ ꯏꯟꯊꯣꯛꯂꯤꯕꯁꯤꯕꯨ ꯀꯔꯝ ꯇꯧꯔꯤꯕꯅꯣ? ꯅꯨꯄꯥꯒꯤ ꯃꯇꯦꯡ ꯌꯥꯎꯗꯅ ꯅꯨꯄꯤꯒꯤ ꯄꯥꯡꯒꯜꯇꯅ ꯏꯃꯨꯡ ꯄꯨꯕꯁꯦ ꯏꯇꯤꯛ ꯑꯣꯏꯗꯦ ꯍꯥꯏꯕ ꯅꯪꯅ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ? ꯀꯔꯤꯅꯣ ꯍꯥꯏꯕꯤꯒꯗꯕꯗꯣ ꯉꯁꯤꯗꯤ ꯆꯞ ꯆꯥꯕ ꯑꯃ ꯍꯥꯏꯕꯤꯔꯣ꯫ ꯑꯩꯗꯤꯅꯦ ꯄꯨꯕ ꯊꯥꯡꯕ ꯁꯨꯡꯉꯝ ꯉꯝꯖꯔꯔꯣꯏ." ꯁꯥꯃꯨꯒꯤ ꯅꯨꯄꯤꯅ ꯀꯞꯉꯥꯡ ꯇꯧꯔꯒ ꯉꯥꯡꯂꯛꯄꯗꯨ ꯇꯥꯕꯗ ꯋꯥ ꯑꯗꯨꯁꯨ ꯑꯔꯥꯟꯕ ꯀꯛꯅꯤꯡꯉꯥꯏ ꯑꯃꯠꯇ ꯌꯥꯎꯗꯕꯅ ꯁꯥꯃꯨ ꯆꯤꯟꯊꯛꯇ ꯈꯨꯝꯕꯁꯨ ꯉꯝꯈꯤꯗ꯭ꯔꯦ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯁꯥꯃꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯆꯨꯝꯃꯤ, ꯅꯨꯄꯤ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ꯫ ꯐꯔꯦ, ꯑꯩꯁꯨ ꯏꯅꯤꯡꯊꯧꯒꯤ ꯊꯧꯒꯜꯗ ꯄꯨꯛꯅꯤꯡ ꯂꯨꯞꯈꯤꯗꯨꯅ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔꯒꯤ ꯋꯥꯈꯜ ꯄꯨꯡꯀꯥꯎ ꯀꯥꯎꯊꯣꯛꯂꯨꯔꯦ꯫ ꯏꯅꯤꯡꯊꯧꯅꯁꯨ ꯑꯩꯒꯤ ꯏꯃꯨꯡꯗ ꯀꯔꯤꯒꯨꯝꯕ ꯑꯃꯠꯇ ꯌꯦꯡꯕꯤꯔꯛꯇ꯭ꯔꯦ꯫ ꯐꯔꯦ, ꯑꯩ ꯂꯥꯛꯂꯒꯦ꯫ ꯉꯁꯤꯒꯤꯗꯤ ꯅꯪ ꯆꯠꯂꯝꯃꯣꯀꯣ." ꯁꯥꯃꯨꯒꯤ ꯋꯥ ꯇꯥꯔꯕꯗ ꯃꯥꯒꯤ ꯅꯨꯄꯤꯗꯣ ꯆꯠꯈ꯭ꯔꯦ꯫ ꯁꯥꯃꯨꯁꯨ ꯃꯥꯅ ꯈꯖꯤꯛ ꯈꯖꯤꯛ ꯇꯨꯡꯁꯤꯟꯖꯕ ꯁꯦꯜ ꯈꯔꯗꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯁꯥꯃꯨꯅ ꯃꯌꯨꯝꯗ ꯍꯜꯂꯛꯂꯒ ꯀꯔꯤ ꯊꯕꯛ ꯇꯧꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯥꯛꯁꯤꯒꯦ ꯍꯥꯏꯅ ꯑꯁꯨꯝ ꯈꯜꯂꯤ꯫ ꯂꯧ ꯎꯕ, ꯏꯪꯈꯣꯜ ꯀꯣꯏꯕ, ꯌꯨꯝ ꯁꯥꯕꯅꯆꯤꯡꯕꯁꯨ ꯅꯤꯡꯊꯧ ꯈꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯨꯕꯅ ꯑꯃꯠꯇ ꯍꯩꯍꯧꯗ꯭ꯔꯦ, ꯑꯃꯠꯇ ꯇꯧꯍꯧꯗ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯑꯃꯠꯇ ꯑꯣꯏꯔꯔꯣꯏ ꯈꯜꯂꯗꯨꯅ ꯁꯤꯡ ꯑꯣꯏꯅ ꯂꯂꯣꯟꯂꯒꯦ ꯍꯥꯏꯅ ꯂꯦꯞꯂꯦ꯫ ꯃꯥꯅ ꯄꯨꯔꯛꯄ ꯁꯦꯜ ꯈꯔꯗꯨꯅ ꯁꯤꯡ ꯂꯩꯔꯨꯔꯒ ꯂꯂꯣꯟꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯥꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯁꯥꯃꯨ ꯁꯤꯡ ꯂꯂꯣꯟꯗꯨꯅ ꯅꯨꯄꯤ ꯑꯉꯥꯡ ꯊꯥꯛꯂꯛꯄꯒꯤ ꯆꯍꯤ ꯑꯃꯔꯣꯝꯒꯤ ꯃꯇꯨꯡꯗ ꯅꯣꯡꯃ ꯂꯩꯕꯥꯛꯇꯨꯒꯤ ꯅꯤꯡꯊꯧꯗꯨ ꯀꯩꯊꯦꯜꯂꯣꯝꯗ ꯑꯁꯨꯝ ꯀꯣꯏꯊꯣꯔꯛꯂꯝꯃꯤ꯫ ꯃꯊꯪ ꯃꯊꯪ ꯌꯦꯡꯂꯨꯕꯗꯒꯤ ꯍꯟꯗꯣꯔꯛꯄꯗ ꯀꯩꯊꯦꯜ ꯃꯆꯤ ꯑꯃꯗ ꯁꯥꯃꯨꯅ ꯁꯤꯡ ꯌꯣꯟꯗꯨꯅ ꯂꯩꯔꯝꯕꯗꯨ ꯊꯦꯡꯅꯔꯨꯔꯦ꯫ ꯅꯤꯡꯊꯧꯕꯨ ꯍꯦꯛ ꯎꯖꯕꯗ ꯁꯥꯃꯨꯅ ꯈꯨꯔꯨꯝꯖꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯩꯃꯥ ꯁꯥꯃꯨ, ꯑꯩꯅ ꯅꯪ ꯎꯗꯦ ꯈꯜꯂꯤꯕꯁꯤꯗꯤ ꯅꯪꯗꯤ ꯁꯤꯗ ꯁꯤꯡ ꯌꯣꯟꯗꯨꯅ ꯂꯩꯕꯁꯤꯅꯅꯤꯗꯅ." ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯁꯥꯃꯨꯅ ꯈꯨꯝꯖꯔꯝꯃꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩ ꯅꯨꯄꯤ ꯑꯉꯥꯡ ꯊꯥꯛꯄ ꯉꯝꯅꯅꯕ ꯁꯤꯡ ꯌꯣꯟꯗꯨꯅ ꯈꯥꯡꯖꯔꯤ." ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯪꯂꯛꯂꯝꯃꯤ, "ꯅꯪꯒꯤ ꯁꯤꯡꯁꯤꯗꯤ ꯅꯣꯡꯃꯗ ꯀꯌꯥꯃꯨꯛꯀꯗꯤ ꯁꯤꯖꯩ ꯍꯥ ꯁꯥꯃꯨ?" "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯒꯤꯁꯦ ꯅꯣꯡꯃꯗ ꯁꯦꯜ 50-50ꯗꯤ ꯁꯤꯠꯆꯩ." "ꯑꯗꯨꯗꯤ ꯅꯪꯗꯤ ꯁꯦꯜ ꯄꯥꯏꯕ ꯍꯥꯏꯕ ꯃꯤꯗꯨ ꯑꯣꯏꯔꯦꯗꯅ꯫ ꯑꯗꯨꯛ ꯌꯥꯝꯕ ꯁꯦꯜ ꯑꯗꯨꯗꯤ ꯅꯪꯗꯤ ꯀꯔꯥꯏꯗ ꯁꯤꯖꯤꯟꯅꯩ ꯍꯥ ꯁꯥꯃꯨ?" "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯒꯤꯁꯤ ꯆꯞ ꯆꯥꯅ ꯀꯣꯟꯅꯖꯩ꯫ ꯀꯔꯤ ꯑꯃꯠꯇ ꯂꯦꯝꯍꯧꯗꯦꯗ꯫ ꯑꯗꯨꯅ ꯁꯦꯜ ꯄꯥꯏꯕ ꯍꯥꯏꯕꯗꯣ ꯁꯨꯡꯉꯝ ꯉꯝꯖꯗꯦ." ꯋꯥꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯉꯛꯂꯗꯨꯅ ꯍꯪꯂꯛꯂꯝꯃꯤ, "ꯑꯗꯨꯗꯤ ꯀꯔꯤꯒꯤ? ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯗꯨꯅ ꯂꯦꯝꯍꯧꯗ꯭ꯔꯤꯕ?" "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯅ ꯐꯪꯖꯔꯤꯕ ꯁꯦꯜ 50 ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯁꯦꯜ 10 ꯑꯃꯅ ꯁꯃꯨꯗ꯭ꯔꯗ ꯊꯥꯗꯖꯩ, 10 ꯑꯃꯅ ꯌꯦꯛꯅꯕꯗ ꯄꯤꯊꯣꯛꯆꯩ, 10 ꯑꯃꯅ ꯂꯃꯟ ꯁꯤꯡꯖꯩ." ꯄꯥꯈꯣꯡ ꯑꯣꯏꯕ ꯋꯥꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧꯗꯨ ꯏꯉꯛ ꯉꯛꯏ꯫ "ꯑꯗꯨꯗꯒꯤꯗꯤ ꯀꯝꯗꯧꯔꯕ? ꯃꯊꯪꯗꯤ ꯁꯥꯃꯨ?" "10 ꯑꯃꯅ ꯄꯨꯊꯣꯛꯆꯩ, ꯑꯗꯨꯗꯒꯤ ꯂꯦꯝꯍꯧꯕ 10 ꯑꯗꯨꯅ ꯁꯥꯒꯩꯒꯤ ꯑꯍꯜꯗ ꯄꯤꯊꯣꯛꯆꯩ꯫ ꯑꯗꯨꯅꯅꯤ ꯅꯅꯥꯏ ꯑꯩꯅ ꯀꯔꯤ ꯑꯃꯠꯇ ꯂꯦꯝꯍꯧꯗꯦ ꯍꯥꯏꯖꯔꯤꯕꯁꯦ." ꯁꯥꯃꯨꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯀꯔꯤ ꯍꯥꯏꯔꯤꯕꯅꯣ ꯈꯪꯗꯦ꯫
ꯄꯥꯎꯈꯣꯡꯗꯤ ꯐꯖꯩ ꯍꯥꯏꯕꯕꯨꯗꯤ ꯈꯪꯂꯒ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛꯇꯤ ꯈꯪꯕ ꯉꯝꯂꯝꯗꯦ꯫ ꯁꯥꯃꯨꯗ ꯍꯪꯒꯗꯕꯁꯨ ꯃꯅꯥꯏ ꯃꯁꯦꯜ ꯂꯣꯏꯅꯔꯛꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯕ ꯐꯥꯎꯔꯝꯃꯤ꯫ ꯄꯥꯎꯈꯣꯡ ꯑꯗꯣ ꯈꯟꯅ ꯈꯟꯅ ꯐꯔꯦ ꯍꯥꯏꯔꯝꯗꯨꯅ ꯅꯤꯡꯊꯧ ꯑꯗꯣ ꯃꯅꯥꯏ ꯃꯁꯦꯜ ꯃꯌꯥꯝꯗꯨꯒ ꯂꯣꯏꯅꯅ ꯀꯣꯅꯨꯡ ꯄꯥꯡꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯁꯥꯃꯨꯁꯨ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯒ ꯂꯩꯍꯧꯔꯝꯃꯤ꯫ ꯅꯤꯡꯊꯧꯅ ꯆꯠꯂꯝꯗꯥꯏꯗ ꯁꯥꯃꯨꯗ ꯄꯥꯎꯈꯣꯡ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯗꯣ ꯅꯤꯡꯁꯤꯡꯗꯨꯅ ꯁꯥꯃꯨ ꯄꯥꯎꯈꯣꯡ ꯑꯗꯣ ꯀꯅꯥ ꯑꯃꯠꯇꯗ ꯍꯥꯏꯗꯣꯛꯈꯤꯗꯦ꯫ ꯁꯤꯡ ꯌꯣꯟꯕ ꯁꯥꯃꯨꯒꯤ ꯄꯥꯎꯈꯣꯡ ꯑꯗꯣ ꯅꯤꯡꯊꯧꯅ ꯁꯚꯥꯗ ꯇꯤꯜꯂꯤꯕ ꯑꯉꯝ ꯑꯊꯧꯁꯤꯡꯗ ꯆꯜꯂꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, ꯄꯥꯎꯈꯣꯡ ꯑꯁꯤ ꯐꯣꯡꯕ ꯉꯝꯕꯗ ꯃꯅꯥ ꯆꯥꯎꯅ ꯄꯤꯒꯅꯤ꯫ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧꯒꯤ ꯂꯩꯃꯔꯦꯝꯕꯤꯅ ꯁꯅꯥ ꯈꯧꯖꯥꯎ ꯑꯃ ꯄꯨꯔꯗꯨꯅ ꯀꯩꯊꯦꯜ ꯑꯃꯗꯤ ꯃꯤ ꯇꯤꯟꯕ ꯃꯐꯝꯗ ꯄꯥꯎꯈꯣꯡ ꯐꯣꯡꯕ ꯉꯝꯕ ꯀꯅꯥ ꯂꯩꯕꯒꯦ ꯍꯥꯏꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯊꯤꯔꯝꯃꯤ꯫ ꯑꯁꯨꯝ ꯊꯤꯔꯛꯄꯗ ꯑꯦꯟꯁꯥꯡ ꯅꯥꯄꯤ ꯌꯣꯟꯕ ꯄꯣꯂꯛꯇ ꯑꯦꯟꯁꯥꯡ ꯌꯣꯟꯗꯨꯅ ꯂꯩꯕ ꯁꯥꯃꯨꯒꯤ ꯅꯨꯄꯤꯒ ꯊꯦꯡꯅꯗꯨꯅ ꯋꯥꯔꯤ ꯁꯥꯔꯦ꯫ ꯁꯥꯃꯨꯒꯤ ꯅꯨꯄꯤꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯂꯩꯃꯔꯦꯝꯕꯤ ꯏꯕꯦꯝꯃ, ꯄꯥꯎꯈꯣꯡ ꯑꯗꯣ ꯅꯅꯥꯏ ꯑꯩ ꯐꯣꯡꯖꯒꯦ꯫ ꯂꯩꯃꯔꯦꯝꯕꯤꯅ, ꯐꯣꯡꯉꯨ, ꯁꯅꯥ ꯂꯨꯄꯥ ꯌꯥꯝꯅ ꯄꯤꯒꯦ꯫ ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯕꯗꯒꯤ ꯁꯥꯃꯨꯒꯤ ꯅꯨꯄꯤꯅ ꯄꯥꯎꯈꯣꯡꯁꯤꯡ ꯑꯗꯨ ꯐꯣꯡꯂꯦ꯫ ꯂꯩꯃꯔꯦꯝꯕꯤ ꯑꯗꯨꯅ ꯍꯔꯥꯎꯔꯗꯨꯅ ꯁꯅꯥ ꯂꯨꯄꯥꯁꯤꯡ ꯑꯗꯨ ꯄꯤꯔꯝꯃꯤ꯫ ꯃꯃꯤꯡ ꯃꯊꯥꯅꯆꯤꯡꯕ ꯍꯪ ꯈꯣꯠꯆꯤꯟ ꯇꯧꯔꯒ ꯂꯩꯃꯔꯦꯝꯕꯤꯗꯨ ꯀꯣꯅꯨꯡꯗ ꯍꯟꯈꯤꯔꯝꯃꯤ꯫ ꯂꯩꯃꯔꯦꯝꯕꯤꯅ ꯀꯣꯅꯨꯡꯗ ꯍꯟꯈ꯭ꯔꯒ ꯄꯥꯎꯈꯣꯡ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯐꯣꯡꯂꯝꯃꯤ꯫ ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩ ꯁꯦꯜ 50ꯒꯤ ꯁꯤꯖꯤꯟꯅꯐꯝ ꯃꯊꯪ ꯍꯥꯏꯖꯔꯛꯀꯦ꯫ ꯁꯦꯜ 10 ꯑꯃꯅ ꯁꯃꯨꯗ꯭ꯔꯗ ꯊꯥꯗꯩ ꯍꯥꯏꯕꯗꯤ ꯆꯥꯊꯣꯛꯏ ꯍꯥꯏꯕꯅꯤ꯫ ꯁꯦꯜ 10 ꯑꯃꯅ ꯌꯦꯛꯅꯕꯗ ꯄꯤ ꯍꯥꯏꯕꯅ ꯅꯨꯄꯤꯗ ꯄꯤ ꯍꯥꯏꯕꯅꯤ꯫ ꯃꯆꯥꯗꯤ ꯃꯄꯥꯒꯤ ꯀꯥꯟꯅꯅꯕ ꯇꯧꯗꯦ, ꯑꯗꯨꯅ ꯃꯆꯥꯁꯤꯡ ꯌꯣꯛꯅꯅꯕ ꯅꯨꯄꯤꯗ ꯄꯤ, ꯑꯗꯨꯅꯤ ꯌꯦꯛꯅꯕꯗ ꯄꯤ ꯍꯥꯏꯖꯕꯅꯤ꯫ ꯁꯦꯜ 10 ꯑꯃꯅ ꯂꯃꯟ ꯁꯤꯡꯖꯩ ꯍꯥꯏꯕꯗꯤ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯒꯤꯗꯃꯛꯇ ꯁꯦꯜ ꯑꯗꯨꯅ ꯄꯣꯠ ꯆꯩ ꯂꯩꯗꯨꯅ ꯂꯥꯏꯗ ꯀꯠꯂꯤ ꯍꯥꯏꯕꯅꯤ꯫ ꯁꯦꯜ 10 ꯑꯃꯅ ꯄꯨꯊꯣꯛꯆꯩ ꯍꯥꯏꯕꯗꯤ ꯏꯁꯥꯒꯤ ꯍꯌꯦꯡꯃꯨꯛꯀꯤ ꯃꯄꯣꯛꯇ ꯌꯥꯏꯐꯅꯕꯒꯤꯗꯃꯛꯇ ꯏꯁꯣꯔꯗ ꯀꯠꯂꯤ ꯍꯥꯏꯕꯅꯤ꯫ ꯏꯀꯣꯟ ꯀꯣꯟꯕꯒꯤ ꯁꯦꯜ 10 ꯑꯃꯅ ꯁꯥꯒꯩꯒꯤ ꯑꯍꯜꯗ ꯄꯤꯊꯣꯛꯏ ꯍꯥꯏꯕꯗꯨꯗꯤ ꯏꯆꯥ ꯑꯍꯜꯗ ꯄꯤꯊꯣꯛꯏ ꯍꯥꯏꯖꯕꯅꯤꯗꯣ꯫ ꯂꯩꯃꯔꯦꯝꯕꯤꯒꯤ ꯋꯥꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯦ, ꯅꯪꯗꯤ ꯋꯥꯐꯝ ꯑꯁꯤ ꯀꯅꯥꯅ ꯇꯥꯛꯂꯛꯏ? ꯅꯅꯥꯏ ꯁꯥꯃꯨꯒꯤ ꯅꯨꯄꯤ ꯀꯩꯊꯦꯜꯗ ꯑꯦꯟꯁꯥꯡ ꯌꯣꯜꯂꯝꯕꯤ ꯑꯗꯨꯅ ꯇꯥꯛꯂꯛꯄꯅꯤꯗꯣ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯅ ꯁꯥꯃꯨꯕꯨ ꯀꯣꯅꯨꯡꯗ ꯀꯧꯈꯠꯇꯨꯅ ꯄꯥꯎꯈꯣꯡꯒꯤ ꯋꯥꯐꯝꯗꯨ ꯆꯥꯟꯅꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯕꯗ ꯆꯥꯟꯅꯔꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯁꯥꯃꯨ, ꯅꯪꯗꯤ ꯄꯥꯎꯈꯣꯡꯗꯨ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯂꯨꯅꯨ ꯍꯥꯏꯔꯒ ꯅꯪꯒꯤ ꯅꯨꯄꯤꯗ ꯍꯥꯏꯗꯣꯛꯂꯝꯂꯦꯗꯅ꯫ ꯅꯪꯒꯤ ꯅꯨꯄꯤꯅ ꯅꯪꯕꯨ ꯃꯥꯡꯅꯅꯕ ꯁꯤꯜꯂꯦ, ꯑꯗꯨꯅ ꯃꯥꯒꯤ ꯃꯊ꯭ꯋꯥꯏ ꯂꯧꯗꯕ ꯌꯥꯗ꯭ꯔꯦ꯫ ꯁꯦ, ꯊꯥꯡ ꯑꯁꯤ ꯄꯥꯏꯌꯨ, ꯁꯅꯥ ꯃꯇꯨꯝ 5ꯁꯤꯁꯨ ꯂꯧꯖꯔꯣ꯫ ꯅꯪꯒꯤꯗꯃꯛ ꯅꯪꯒꯤ ꯅꯨꯄꯤꯗꯣ ꯍꯥꯠꯇꯕ ꯌꯥꯗꯦ꯫ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯁꯥꯃꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏꯅ ꯁꯅꯥ ꯌꯥꯊꯪ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯆꯒꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯁꯥꯃꯨ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯝꯂꯒ ꯊꯥꯡ ꯑꯃꯗꯤ ꯁꯅꯥ ꯃꯇꯨꯝ 5ꯗꯨ ꯄꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯥꯃꯨ ꯃꯌꯨꯝ ꯌꯧꯔꯒ ꯊꯥꯡꯗꯨ ꯄꯥꯏꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤꯕు ꯍꯥꯠꯀꯦ ꯇꯧꯕꯗ ꯍꯥꯠꯄ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯅ ꯁꯅꯥ ꯃꯇꯨꯝ 5ꯗꯨ ꯄꯨꯗꯨꯅ ꯀꯣꯅꯨꯡꯗ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫ ꯁꯥꯃꯨꯅ ꯀꯣꯅꯨꯡꯗ ꯂꯥꯛꯄꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯍꯪꯂꯛꯂꯝꯃꯤ, ꯀꯔꯝ ꯇꯧꯔꯦ ꯁꯥꯃꯨ? ꯑꯩꯅ ꯍꯥꯏꯕ ꯊꯕꯛꯇꯨ ꯄꯥꯡꯊꯣꯛꯂꯕ꯭ꯔꯥ? ꯁꯥꯃꯨꯅ ꯈꯨꯔꯨꯝꯖꯗꯨꯅ ꯍꯥꯏꯖꯩ, ꯅꯅꯥꯏ ꯑꯩ ꯄꯥꯡꯊꯣꯛꯄ ꯉꯝꯖꯗ꯭ꯔꯦ꯫ ꯅꯅꯥꯏ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯏꯅꯤꯡꯊꯧ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯐꯔꯦ, ꯅꯪ ꯆꯠꯂꯣ, ꯁꯅꯥꯗꯨꯗꯤ ꯄꯨꯖꯈ꯭ꯔꯣ, ꯑꯗꯨꯒꯅꯦ ꯅꯪꯒꯤ ꯅꯨꯄꯤꯗꯨ ꯈꯔ ꯊꯥꯔꯛꯎ, ꯑꯩꯅ ꯎꯅꯗꯕ ꯌꯥꯗꯦ ꯍꯥꯏꯌꯨꯀꯣ꯫ ꯁꯥꯃꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯗꯨꯅ ꯁꯅꯥ ꯃꯇꯨꯝ 5ꯗꯨ ꯄꯨꯔꯒ ꯑꯃꯨꯛ ꯃꯌꯨꯝꯗ ꯍꯜꯂꯛꯂꯦ꯫ ꯃꯌꯨꯝ ꯌꯧꯔꯒ ꯁꯥꯃꯨꯅ ꯃꯥꯒꯤ ꯅꯨꯄꯤꯗ ꯍꯥꯏꯔꯝꯃꯤ, ꯍꯥꯏ ꯅꯨꯄꯤ, ꯏꯅꯤꯡꯊꯧꯅ ꯅꯪꯕꯨ ꯀꯧꯔꯤ, ꯂꯥꯛꯇꯕ ꯌꯥꯗꯦ ꯍꯥꯏꯔꯛꯏ, ꯑꯃꯨꯛꯇ ꯆꯠꯂꯨꯗꯅ꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯕꯗ ꯁꯥꯃꯨꯒꯤ ꯅꯨꯄꯤꯗꯨ ꯍꯔꯥꯎꯔꯦ꯫ ꯈꯨꯗꯣꯡꯆꯥꯕ ꯄꯤꯒꯦ ꯍꯥꯏꯗꯨꯅ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯍꯣꯏ ꯅꯨꯄꯥ, ꯑꯩ ꯁꯣꯏꯗꯅ ꯆꯠꯀꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯕꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯃꯐꯤ ꯃꯔꯣꯜ ꯇꯅꯥꯟ ꯇꯅꯥꯟ ꯁꯦꯠ ꯏꯜꯂꯗꯨꯅ ꯁꯥꯃꯨꯒꯤ ꯅꯨꯄꯤ
ꯀꯣꯅꯨꯡ ꯀꯥꯅꯅꯕ ꯁꯦꯝ ꯁꯥꯈꯤꯔꯝꯃꯤ꯫ ꯑꯁꯤꯒꯤ ꯃꯇꯨꯡꯗ ꯁꯥꯃꯨꯒꯤ ꯅꯨꯄꯤꯗꯨ ꯀꯣꯅꯨꯡꯗ ꯈꯣꯡꯁꯥꯟꯈ꯭ꯔꯦ꯫ ꯀꯣꯅꯨꯡ ꯌꯧꯕꯗ ꯁꯥꯃꯨꯒꯤ ꯅꯨꯄꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯗꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯝꯃꯤ ꯑꯗꯨꯒ ꯍꯥꯏꯔꯝꯃꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩ ꯁꯤꯡ ꯂꯂꯣꯟꯕ ꯁꯥꯃꯨꯒꯤ ꯅꯨꯄꯤꯅꯤ꯫ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅ ꯅꯅꯥꯏ ꯑꯩꯕꯨ ꯀꯧꯈꯠꯄꯤ ꯍꯥꯏꯕ ꯇꯥꯖꯔꯨꯕꯗ ꯏꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯒꯦ ꯍꯥꯏꯗꯨꯅ ꯂꯥꯛꯆꯔꯤꯕꯅꯤ꯫ ꯀꯔꯤ ꯀꯔꯝꯕ ꯁꯅꯥ ꯌꯥꯊꯪ ꯇꯥꯛꯄꯤꯒꯗꯕ ꯂꯩꯕꯒꯦ? ꯅꯌꯥꯊꯪ ꯐꯤꯒꯥꯎ ꯁꯥꯅ ꯌꯥꯖꯔꯤ, ꯏꯅꯤꯡꯊꯧꯅ ꯄꯤꯕꯤꯔꯣꯗꯣ"꯫ ꯑꯁꯤ ꯍꯥꯏꯅ ꯍꯪꯒꯠꯂꯛꯂꯕꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ, "ꯑꯦ, ꯅꯍꯥꯛ ꯁꯥꯃꯨꯒꯤ ꯅꯨꯄꯤ? ꯑꯣ, ꯐꯔꯦ ꯐꯔꯦ, ꯑꯩꯍꯥꯛ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯥꯏꯒꯦ ꯍꯥꯏꯗꯨꯅ ꯇꯧꯕꯅꯤ"꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯇꯥꯛꯄꯤꯁꯤꯗꯣ ꯏꯅꯤꯡꯊꯧ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯈꯨꯗꯛ ꯀꯨꯟꯗꯨꯅ ꯂꯩꯔꯦ꯫ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯅ ꯉꯁꯤ ꯍꯥꯏꯔꯤꯕꯁꯦ ꯌꯥꯔꯕꯗꯤ ꯑꯩꯅ ꯅꯍꯥꯛꯄꯨ ꯂꯩꯃꯔꯦꯝꯕꯤꯁꯤꯡꯒꯤ ꯂꯨꯆꯤꯡꯕꯤ ꯑꯣꯏꯅ ꯐꯝꯊꯣꯜ ꯍꯥꯞꯀꯅꯤ, ꯁꯅꯥ ꯂꯨꯄꯥꯁꯨ ꯃꯇꯤꯛ ꯆꯥꯅ ꯄꯤꯒꯅꯤ"꯫ ꯅꯤꯡꯊꯧꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯁꯥꯃꯨꯒꯤ ꯅꯨꯄꯤꯗꯨ ꯍꯔꯥꯎꯕꯅ ꯃꯣꯃꯣꯟ ꯍꯦꯛ ꯇꯧꯖꯩ꯫ ꯅꯨꯄꯤꯒꯤ ꯃꯣꯃꯣꯟ ꯇꯧꯕ ꯃꯥꯏꯊꯣꯡꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯔꯥꯏ ꯂꯥꯏꯕ ꯊꯕꯛꯅꯤ ꯑꯩꯅ ꯉꯁꯤ ꯅꯪꯉꯣꯟꯗ ꯄꯥꯡꯊꯣꯛꯂꯨ ꯍꯥꯏꯒꯗꯧꯔꯤꯕꯁꯦ꯫ ꯀꯔꯤꯁꯨ ꯑꯔꯨꯕ ꯅꯠꯇꯦꯗ꯫ ꯅꯪꯒꯤ ꯅꯨꯄꯥ ꯁꯥꯃꯨꯁꯤ ꯅꯪꯅꯅꯦ ꯃꯉꯛ ꯀꯛꯇꯨꯅ ꯍꯥꯠꯂꯨ꯫ ꯅꯍꯥꯛꯇꯤ ꯄꯥꯎꯈꯣꯡ 5 ꯐꯣꯡꯕ ꯉꯝꯕꯤ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕꯤꯅꯤ꯫ ꯑꯗꯨꯅꯅꯦ ꯑꯩꯅ ꯅꯪꯕꯨ ꯂꯩꯃꯔꯦꯝꯕꯤ ꯃꯀꯣꯛ ꯑꯣꯏꯍꯟꯅꯤꯡꯉꯤ꯫ ꯅꯪꯒꯤ ꯅꯨꯄꯥ ꯂꯩꯅ ꯂꯩꯅꯗꯤ ꯅꯪꯕꯨ ꯂꯩꯃꯔꯦꯝꯕꯤ ꯍꯥꯞꯄ ꯍꯥꯏꯕꯁꯤ ꯂꯩꯕꯥꯛꯅ ꯊꯤꯅ ꯉꯥꯡꯅꯔꯛꯀꯅꯤ꯫ ꯅꯪꯒꯤ ꯅꯨꯄꯥꯗꯨ ꯂꯩꯇ꯭ꯔꯕꯗꯤꯅꯦ ꯏꯅꯤꯡ ꯇꯧꯕ ꯌꯥꯔꯦꯗꯅ꯫ ꯑꯗꯨꯅ ꯉꯁꯤ ꯑꯍꯤꯡꯁꯤꯃꯛ ꯃꯥꯕꯨ ꯍꯥꯠꯇꯣꯛꯎ"꯫ ꯁꯥꯃꯨꯒꯤ ꯅꯨꯄꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯦ꯫ "ꯅꯅꯥꯏ ꯑꯩꯍꯥꯛ ꯉꯁꯤ ꯑꯍꯤꯡꯁꯤꯃꯛ ꯊꯕꯛ ꯑꯗꯣ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯆꯒꯦ ꯏꯅꯤꯡꯊꯧ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯒ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯦ꯫ ꯁꯥꯃꯨꯒꯤ ꯅꯨꯄꯤ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯀꯔꯤꯁꯨ ꯅꯥꯆꯨꯡꯕ ꯄꯣꯛꯇꯦ ꯃꯉꯣꯟꯗ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡꯗꯨ ꯃꯄꯨꯔꯣꯏꯕꯕꯨ ꯍꯥꯠꯅꯕꯅꯤ ꯍꯥꯏꯗꯨꯅ ꯁꯔꯦꯡꯒ ꯂꯩꯔꯨꯔꯒ ꯅꯞ ꯅꯞ ꯂꯥꯎꯅ ꯊꯣꯡꯗꯨꯅ ꯍꯥꯎꯕ ꯃꯈꯩ ꯄꯤꯖꯔꯦ꯫ ꯆꯥꯛ ꯃꯕꯨꯛ ꯊꯟꯅ ꯆꯥꯔꯒ ꯁꯥꯃꯨ ꯃꯥꯒꯤ ꯅꯨꯄꯤꯒ ꯅꯨꯡꯉꯥꯏꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯔꯒ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯑꯍꯤꯡ ꯊꯦꯡꯖꯜꯂꯛꯂꯕꯗ ꯃꯥꯒꯤ ꯅꯨꯄꯥꯁꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯉꯩ ꯇꯟꯖꯥ ꯑꯁꯤꯗ ꯁꯥꯃꯨꯒꯤ ꯅꯨꯄꯤꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯒ ꯑꯦꯟꯁꯥꯡ ꯁꯦꯝꯅꯅꯕ ꯍꯩꯖ꯭ꯔꯥꯡꯗꯨ ꯂꯧꯊꯣꯛꯂꯨꯔꯦ꯫ ꯑꯗꯨꯒ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯒ ꯃꯃꯥꯏꯗ ꯃꯨꯟꯅ ꯌꯦꯡꯉꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯈꯜꯂꯛꯂꯝꯃꯤ, "ꯑꯩꯅ ꯉꯁꯤ ꯃꯥꯕꯨ ꯂꯣꯏꯁꯤꯟꯕ, ꯑꯗꯨꯒ ꯍꯌꯦꯡꯅ ꯂꯩꯃꯔꯦꯝꯕꯤ ꯃꯀꯣꯛ"꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯗꯨꯅ ꯀꯨꯏꯅ ꯂꯩꯃꯤꯟꯅꯔꯛꯂꯕ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤꯒ ꯑꯃꯠꯇ ꯃꯤꯀꯨꯞ ꯑꯗꯨꯗ ꯐꯥꯎꯈꯤꯗ꯭ꯔꯦ꯫ ꯊꯥꯡ ꯑꯗꯨ ꯈꯨꯠ ꯆꯦꯠꯅ ꯄꯥꯏꯔꯒ ꯇꯨꯝꯗꯨꯅ ꯂꯩꯔꯤꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯉꯛꯇ ꯊꯤꯟꯖꯤꯜꯂꯒ ꯂꯦꯟꯈꯥꯏꯗꯨꯅ ꯍꯥꯠꯇꯣꯛꯂꯝꯃꯤ꯫ ꯁꯥꯃꯨ ꯏꯅ ꯄꯨꯡꯂꯨꯞ ꯂꯨꯞꯇꯨꯅ ꯐꯃꯨꯡ ꯃꯊꯛꯇ ꯁꯤꯗꯨꯅ ꯂꯩꯔꯦ꯫ ꯑꯍꯤꯡꯗꯨꯗ ꯁꯥꯃꯨꯒꯤ ꯅꯨꯄꯤꯗꯣ ꯃꯥꯒꯤ ꯅꯨꯄꯥꯕꯨ ꯍꯥꯠꯂꯨꯕꯒꯤ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯅ ꯇꯩꯔꯕ ꯊꯥꯡ ꯑꯗꯨ ꯄꯥꯏꯔꯒ ꯀꯣꯅꯨꯡ ꯇꯝꯅ ꯆꯦꯜꯂꯛꯏ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯎꯕꯗ ꯀꯣꯅꯨꯡꯒꯤ ꯊꯣꯡꯁꯪꯕꯅ ꯉꯛꯄꯒ ꯀꯤꯕꯒ ꯌꯥꯅꯗꯨꯅ ꯀꯣꯅꯨꯡꯗ ꯆꯪꯍꯟꯗ꯭ꯔꯦ꯫ ꯁꯥꯃꯨꯒꯤ ꯅꯨꯄꯤꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯑꯩꯍꯥꯛ ꯏꯅꯤꯡꯊꯧꯅ ꯄꯥꯡꯊꯣꯛꯎ ꯍꯥꯏꯕ ꯊꯕꯛ ꯑꯗꯣ ꯄꯥꯡꯊꯣꯛꯂꯨꯔꯤꯕꯅꯤ꯫ ꯏꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯗꯕ ꯌꯥꯗꯦ꯫ ꯍꯧꯖꯤꯛꯃꯛ ꯑꯩꯕꯨ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯄꯨꯁꯤꯜꯂꯨ"꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯕꯗ ꯊꯣꯡꯁꯪꯕ ꯑꯃꯅ ꯍꯥꯏꯔꯛꯏ, "ꯑꯩꯍꯥꯛ ꯏꯅꯤꯡꯊꯧꯗ ꯑꯗꯨ ꯍꯪꯒꯠꯂꯨꯈꯤꯒꯦ꯫ ꯀꯅꯥꯅꯤ ꯍꯥꯏꯖꯧꯒꯦ"꯫ ꯑꯁꯤ ꯍꯥꯏꯅ ꯍꯪꯂꯛꯄꯗ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯛꯏ, "ꯁꯤꯡ ꯂꯂꯣꯟꯕ ꯁꯥꯃꯨꯒꯤ ꯅꯨꯄꯤꯅꯤ꯫ ꯏꯅꯤꯡꯊꯧꯗ ꯁꯅꯥ ꯌꯥꯊꯪ ꯄꯥꯡꯊꯣꯛꯂꯨꯔꯒ ꯂꯥꯛꯆꯕꯅꯤ, ꯍꯪꯒꯠꯄꯤꯌꯨꯗꯣ"꯫ ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯕꯗꯒꯤ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯂꯧꯕ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯣꯡꯁꯪꯕꯗꯨꯅ ꯊꯣꯔꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯍꯧꯖꯤꯛ ꯅꯣꯡꯉꯥꯟꯒꯗꯕꯁꯨ ꯈꯖꯤꯛꯇ ꯉꯥꯏꯔꯦ꯫ ꯑꯗꯨꯅ ꯅꯣꯡꯉꯥꯜꯂꯒ ꯎꯅꯁꯤ ꯇꯥꯛꯄꯤꯔꯛꯏꯗꯣ ꯏꯅꯤꯡꯊꯧꯅ꯫ ꯑꯗꯨꯅꯅꯦ ꯉꯥꯏꯍꯥꯛ ꯃꯐꯝ ꯑꯁꯤꯗ ꯉꯥꯏꯕꯤꯔꯁꯤꯗꯣ"꯫ ꯁꯥꯃꯨꯒꯤ ꯅꯨꯄꯤꯗꯨ ꯅꯣꯡꯉꯥꯜꯂꯒ ꯁꯣꯏꯗꯅ ꯂꯩꯃꯔꯦꯝꯕꯤ ꯃꯀꯣꯛ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯅꯤꯡꯊꯧ ꯎꯅꯅꯕꯒꯤꯗꯃꯛꯇ ꯅꯣꯡꯉꯥꯟꯕ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯕꯗ ꯅꯤꯡꯊꯧꯅ ꯅꯨꯄꯤꯗꯨ ꯀꯧꯁꯤꯜꯂꯛꯏ꯫ ꯁꯥꯃꯨꯒꯤ ꯅꯨꯄꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯏ ꯇꯩꯕ ꯊꯥꯡꯗꯨ ꯄꯥꯏꯔꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯊꯣꯡꯁꯪꯕ ꯅꯨꯄꯥ ꯑꯃꯒ ꯂꯣꯏꯅꯅ ꯆꯪꯂꯛꯂꯒ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯅꯤꯡꯊꯧ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯅꯨꯕꯤꯗ ꯇꯥꯛꯄꯤꯔꯛꯄ ꯁꯅꯥ ꯌꯥꯊꯪ ꯑꯗꯣ ꯄꯥꯡꯊꯣꯛꯆꯔꯨꯔꯦ꯫ ꯅꯅꯥꯏꯕꯨ ꯂꯣꯏꯁꯜꯂꯨꯕꯒꯤ ꯍꯥꯠꯂꯨꯕꯒꯤ ꯊꯥꯡꯁꯨ ꯑꯁꯤꯗ ꯂꯩꯖꯔꯦꯗꯣ, ꯁꯅꯥ ꯅꯣꯡꯗꯝ ꯇꯝꯕꯤꯔꯣꯗꯣ"꯫
ꯑꯁꯤ ꯍꯥꯏꯅ ꯍꯥꯏꯔꯕꯗ ꯊꯥꯡ ꯑꯗꯨ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯀꯠꯆꯔꯦꯗꯣ ꯃꯈꯨꯠꯇ ꯏ ꯇꯩꯕꯗꯨ ꯎꯕꯗ ꯍꯥꯏꯁ ꯁꯤꯗꯤ ꯁꯣꯏꯗꯅ ꯃꯥꯒꯤ ꯅꯨꯄꯥꯗꯣ ꯍꯥꯠꯂꯝꯂꯅꯤ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯅꯤꯡꯊꯧꯗꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯋꯥꯈꯜ ꯇꯧꯏ ꯑꯗꯨꯒ ꯃꯅꯥꯏ ꯑꯃ ꯊꯥꯗꯨꯅ ꯋꯥꯌꯦꯜꯁꯪꯒꯤ ꯄꯨꯡꯖꯥꯎ ꯊꯤꯟꯕꯗꯒꯤ ꯑꯉꯝ ꯑꯊꯧ ꯐꯝꯅꯥꯏꯕ ꯄꯨꯝꯅꯃꯛ ꯀꯣꯅꯨꯡꯗ ꯀꯥꯔꯛꯇꯨꯅ ꯇꯤꯜꯂꯔꯦ ꯅꯤꯡꯊꯧꯁꯨ ꯂꯦꯡꯊꯣꯔꯛꯂꯦ ꯃꯅꯥꯏ ꯑꯃ ꯊꯥꯔꯒ ꯁꯥꯃꯨꯒꯤ ꯅꯨꯄꯤꯗꯨꯁꯨ ꯃꯌꯥꯝꯒꯤ ꯃꯥꯡꯗ ꯆꯪꯍꯜꯂꯛꯂꯝꯃꯤ ꯁꯥꯃꯨꯒꯤ ꯅꯨꯄꯤꯅ ꯈꯜꯂꯛꯂꯝꯃꯤ ꯑꯩꯁꯦ ꯉꯁꯤꯗꯤ ꯁꯣꯏꯗꯅ ꯑꯉꯝ ꯑꯊꯧ ꯃꯤꯌꯥꯝ ꯃꯃꯥꯡꯗ ꯂꯩꯃꯔꯦꯝꯕꯤꯒꯤ ꯃꯀꯣꯛ ꯍꯥꯞꯀꯗꯧꯔꯦ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯖꯈ꯭ꯔꯦꯗ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯃꯣꯃꯣꯟ ꯇꯧꯖꯗꯨꯅ ꯂꯦꯞꯇꯨꯅ ꯂꯩꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ ꯇꯤꯟꯕꯤꯔꯤꯕ ꯑꯉꯝ ꯑꯊꯧ ꯄꯨꯝꯅꯃꯛ ꯑꯁꯤꯗ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗ ꯂꯦꯞꯂꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯃꯊꯧꯅꯥ ꯃꯔꯤꯡꯖꯦꯜ ꯂꯩꯕꯤꯅꯤ ꯃꯋꯥ ꯍꯥꯠꯂꯨ ꯍꯥꯏꯕꯗ ꯍꯥꯠꯄ ꯉꯝꯕꯤ ꯍꯤꯡꯆꯥꯕꯤꯅꯤ ꯀꯔꯤ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯁꯤꯒꯦ ꯍꯥꯏꯕꯗꯨ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯑꯃꯨꯛꯇ ꯈꯟꯕꯤꯌꯨ ꯁꯥꯃꯨꯒꯤ ꯅꯨꯄꯤꯗꯨꯅ ꯈꯟꯖꯔꯝꯕꯒ ꯇꯥꯏꯑꯣꯟꯅꯔꯛꯄ ꯑꯗꯨꯗ ꯃꯁꯥꯗꯨ ꯄꯨꯡꯉꯛ ꯉꯛꯈꯤꯗꯨꯅ ꯏꯄꯪ ꯄꯪꯊꯈ꯭ꯔꯦ ꯃꯃꯤꯠ ꯃꯅꯥ ꯎꯈꯤꯗ꯭ꯔꯦ ꯂꯦꯞꯄꯤ ꯍꯥꯏꯕ ꯐꯥꯎꯕ ꯈꯪꯈꯤꯗ꯭ꯔꯦ ꯐꯝꯅꯥꯏꯕ ꯑꯃꯅ ꯍꯧꯒꯠꯂꯒ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯃꯋꯥ ꯍꯥꯠꯄ ꯉꯝꯕ ꯅꯨꯄꯤꯁꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯝꯊꯤꯕ ꯆꯩꯔꯥꯛ ꯄꯤꯕꯤꯌꯨ ꯃꯈ꯭ꯋꯥꯡꯗ ꯅꯨꯡ ꯌꯥꯜꯂꯒ ꯇꯨꯔꯦꯜꯗ ꯊꯥꯗꯕꯤꯌꯨ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯑꯋꯥꯡꯕ ꯆꯤꯡꯗꯒꯤ ꯂꯪꯊꯈꯤꯁꯤ ꯑꯇꯣꯞꯄ ꯑꯃꯅ ꯑꯃꯨꯛ ꯍꯨꯏ ꯃꯌꯥꯝ ꯑꯃ ꯊꯧꯖꯤꯜꯂꯒꯅꯦ ꯍꯥꯠꯇꯣꯛꯁꯤ ꯑꯁꯨꯝꯅ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯃꯥꯒꯤ ꯑꯄꯥꯝꯕ ꯆꯩꯔꯥꯛ ꯍꯥꯏꯅꯔꯕ ꯃꯇꯨꯡ ꯅꯤꯡꯊꯧꯅ ꯍꯥꯏꯔꯛꯂꯝꯃꯤ ꯐꯝꯅꯥꯏꯕ ꯄꯨꯝꯅꯃꯛ ꯅꯨꯄꯤ ꯑꯄꯪꯕꯤ ꯃꯤꯅ ꯏꯟꯁꯤꯜꯂꯒ ꯆꯠꯄꯤ ꯑꯐ ꯐꯠꯇ ꯈꯟꯊꯕ ꯉꯝꯗꯕꯤꯅꯤ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯁꯤꯕꯒꯤ ꯆꯩꯔꯥꯛꯃꯛꯇꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯔꯣ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯔꯨ ꯀꯣꯛꯊꯣꯛꯂꯒ ꯁꯨꯅꯨ ꯌꯥꯏꯒꯪ ꯇꯩꯗꯨꯅꯅꯦ ꯀꯩꯊꯦꯜ ꯃꯄꯥꯟꯗ ꯄꯨꯗꯨꯅ ꯈꯣꯡꯒꯣꯏꯅꯔꯁꯤ ꯃꯌꯥꯝ ꯀꯔꯤ ꯍꯥꯏꯕꯤꯕꯒꯦ ꯃꯌꯥꯝꯅ ꯌꯥꯖꯔꯦ ꯌꯥꯖꯔꯦ ꯏꯅꯤꯡꯊꯧꯅ ꯍꯥꯏꯕꯤꯕ ꯄꯨꯝꯅꯃꯛ ꯌꯥꯖꯔꯦ ꯍꯥꯏꯅ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨ ꯑꯃꯠꯇ ꯑꯣꯏꯅ ꯑꯍꯧꯕ ꯈꯣꯟꯖꯦꯜꯗ ꯂꯥꯎꯅꯔꯛꯂꯝꯃꯤ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏꯁꯤꯡ ꯆꯪꯂꯛꯇꯨꯅ ꯃꯔꯨ ꯀꯣꯛꯊꯣꯛꯂꯦ ꯁꯨꯅꯨ ꯌꯥꯏꯒꯪ ꯇꯩꯁꯤꯜꯂꯦ ꯃꯐꯤ ꯃꯔꯣꯜ ꯐꯠꯇꯕ ꯑꯃ ꯍꯣꯡꯗꯣꯛꯍꯜꯂꯦ ꯑꯗꯨꯒ ꯅꯥꯀꯟꯗ ꯌꯥꯡꯀꯣꯛ ꯌꯥꯜꯂꯒ ꯀꯩꯊꯦꯜ ꯃꯄꯥꯟꯗ ꯄꯨꯗꯨꯅ ꯈꯣꯡꯒꯣꯏꯅꯔꯝꯃꯤ ꯂꯩꯃꯔꯦꯝꯕꯤ ꯃꯀꯣꯛ ꯑꯣꯏꯅꯤꯡꯕꯤ ꯑꯄꯪꯕ ꯅꯨꯄꯤ ꯃꯤꯌꯥꯝꯒꯤ ꯂꯛꯅꯐꯝ ꯑꯣꯏꯈꯤ ꯃꯤꯅ ꯍꯥꯏꯖꯤꯜꯂꯒ ꯆꯠꯄ ꯑꯣꯏꯔꯣꯏꯗꯕ ꯃꯪꯂꯥꯟꯗ ꯇꯥꯎꯗꯨꯅ ꯂꯩꯕ ꯃꯤꯗꯤ ꯇꯝꯊꯤꯔꯕ ꯌꯦꯛꯅꯕꯅꯤ ꯅꯤꯡꯊꯧꯒꯤ ꯆꯥꯡꯌꯦꯡ ꯑꯣꯏꯅ ꯇꯧꯔꯛꯄ ꯅꯝꯊꯥꯛꯄꯨ ꯑꯆꯨꯝꯕꯅꯤ ꯂꯧꯔꯨꯕꯤ ꯑꯄꯪꯕꯤ ꯅꯨꯄꯤ ꯑꯗꯣ ꯃꯋꯥ ꯍꯥꯠꯇꯣꯛꯄꯗ ꯅꯠꯇꯅ ꯂꯩꯕꯥꯛ ꯃꯃꯥꯡꯗ ꯈꯣꯡꯒꯣꯏꯅꯕ ꯏꯀꯥꯏꯕ ꯅꯪꯈꯤ ꯋꯥꯅ ꯃꯄꯨꯟꯁꯤ ꯑꯗꯨ ꯂꯦꯟꯈꯤ